Akashbani Imphal Maibam Dwijamani na pau pasari ahanbada maroiba pau Leibag asina ngasi National Press Day ki thoram pangthokli Madhya Pradesh amasung Chhattisgarh Vidhan Sabha mikhal singi vote hayeng thadanaragani Jammu Kashmir ki line of control paringda security force na terrorist ani hatkre khulai kaya phagat pangamle amasung Bharat ICC Men's World Cup Cricket ki final sangle ani suba semi final da ngasi South Africa ga Australia ga thengnaragani Leibag asina ngasi National Press Day ki thoram pangthokli thoram asi sei khudingi November 13 ta pangthokani Numidasida Press Council of India na Leibag asida leiriba press singbu magul leiba thabak tawribra natraga kanagomba thawin sinda thabak chatharibra haibadu kupni yengsingani English singa masamapan marbudra taretegi hauna Press Council of India na thoramasi seminar ga loina tongan ba mawongda pangthoktuna lagli kumsi saigi palan thoramasi gi hiramdi media in the era of artificial intelligence haibasini Palan thoramasi Rajagi Directorate of Information and Public Relations DIPR na sintuna ngasi nitai pat sutekta leiba DIPR gi auditorium da pangthokli Security Force na ngarang Imphal West Jilla da asad awok sing sek tawbada miyoy ama nongmai ga konana phare Manipur Police ki control room gi cherol ama dai pharba miyoy adudagi .32 gi pistol ama magazine ama nongmai maru manga BP base ama BP helmet ama amasung Mahindra Thar Jeep ama phangle Amoromda haukiba pung kunmarida kaksinga amasung Kangpokpi Jillagi singnaba mafam kaya amoromda pak sana thi bhumbagi thabak sathaki Hariba matamasida National Highway Contractorate Imphal Jiribam lambida pochai puba gari chani yankhaini thoi amasung National Highway to Imphal Dimapur lambida pochai puba gari chani ni putaruk security gi akanba sexual thorangaloina pusilakhi Development of inland fisheries and aquaculture by constructing ponds in Manipur scheme gi makada Tamenglong amasung none Jilla gi ngami singda nga masa sing yanthokre nga masa sing atu Directorate of Fisheries Lamphel Pata ngarang yanthokibani Seat chani kuthra leiba Madhya Pradesh Vidhan Sabha amasung ani suba taka ki Chhattisgarh Vidhan Sabha mikhal gi vote hayeng thadanaragani Madhya Pradesh amasung Chhattisgarh Vidhan Sabha mikhal gi vote khome gi thabak ngarang loisinkhrai Ngarang board khomegi aroiba numita BJP gi lusingba Amit Shah Anurag Singh Thakur dol gi President Jagat Prakash Nadana Chhattisgarh gi tongan ba mafam singda pangthokpa mikhal gi rally singda wangangki Congress lusingba Rahul Gandhi na Baloda Bazar amadi Beme Tarada pangthokpa mikhal gi rally singda dol asigi mirep singdamak board khomki Rajasthan amasung Telangana Vidhan Sabha mikhal gi vote khomegi thabak su kham thengle BJP gi lusing basu oripa Pradhan Mantri Narendra Modi na Barmar Jilla da pangthokpa mikhal gi rally da miyam da wangangki mikhal sing asi ningthina amasung niyom sumna pangthokna bagidamak election commission na akan mathabak lokalle tabiriba pawasi Akashbani Imphal dagini Jammu Kashmir ki Baramulla Jilla da security force na terrorist ani hatkre Thodok adu awang thangba Kashmir ki Baramulla Jilla da leiba Uri sector ki line of control le thokibani terrorist sing asina line of control lana sasilakna ba hona bada security force ka nongmai kapna bada terrorist ani du sikhibani Akashbani Pomin hai mafam maduda mathau tawduna leiriba security force da terrorist sing aduna nongmai kapsilakhi maduda security force na khud hanbada terrorist ani adu mafam adumakta da sikhibani makoidagi AK rifle ani pistol ani hand grenade mari amadi pokhaiba yaba posai yauna atei polam kaya phangma ngamle mafam aduda hausik makata na thi bohumgi thabak sathari देखो अपना देश अमसुंग एक भारत श्रेष्ठ भारत की खोंगथांग हेना माई पानबगी पांदमदा भारत की रेलवेज ना IRCTC गा खुसमनदुना भारत गौरव टूरिस्ट रेलगाड़ी हौदोगलगनी रेलगाड़ी असि हयेंग छत्रपति शिवाजी महाराज टर्मिनस तगी लमथागनी अमसुंग मुंबई पुणे सोलापुर गुंताकाल रेनीगुंटा रामेश्वरम मदुराई सिंह मफम सिंह फाउदुना सेंगनी रेलगाड़ी अदुदा इकोनॉमी क्लास अमसुंग डिलक्स क्लास अनिमक यावगनी मसिना लेबाग असिगी इना खुलबा कला संस्कृतिबु लमदम असिगी अमदी मपानगी लम कोइबसिंगदा उथोपा ngamlagani हाइरी मेघालय के साउथ गारो हिल्स जिला की
Bagamaraga Assam amadi Bangladesh fauna sengadaba railway project ama hawdoknaba Rajyagi Border Area Development Mantri Pakham S Sangmana Kendrada prastab tawnaba khanari haina phongdokre Magna hai Meghalaya Land Transfer Act amasung 6 schedule gi niti niyom sing samdoktuna yellow me sing ngak senabagi wafam hapinabasu prastab tawgadori wafam asi Rajyaduda Captain Williamson Sangmana Mukhyamantri oiringadagi hauna taknaduna lakhibani masi amuk hana taksillegani hainasu mahagna makhatana phongdokhi Nagaland gi tribal zilla singi oina Big Sit Bharat Sankalp Yatra hudokre National Recruitment Agency gi CEO isu oiriba State Prabhari Sanjeev Kumar Mishra na hairiba rejra asi ngarang Dimapur gi Indisen village dagi hudokhi Jammu Kashmir gi Doda Jilla da ngarang bus sama lok ta tasinbada miyoi kuthra taruk sire taramapana sokle basingi manungda miyoi taruk ki phibam lori hairi aikhoi gi paumin hai bus adu Kishtwar dagi Jammu tamna lakpada Krungal Asar manakta leiba phut sohum lom luba lok amada tasinduna laibak thiba thodok adu thokibani asok pasing adu Jammu amasung Doda da leiba sarkar gi medical college sing da pukatuna laikanari thodok adu da Rashtrapati Draupadi Murmu amasung Pradhan Mantri Narendra Modi na thamoi sokna awaba phongdokre awaba phongdokpagi paujal da Rashtrapati amasung Pradhan Mantri na awaba nangliba imung sing gi awaba da saruk yari haina phongdokhi Pradhan Mantri Narendra Modi na thodok adu da laikidrebasingi imung manungda PM National Relief Fund gi lupa lakh ani pirigani haina laukthokre soglabasingdana lupa lising yankai pirigani hairi Jammu Kashmir gi Upar Rajyapal Manoj Sinha Kendra gi Mantri Singh Dr Jitendra Singh amasung Anurag Singh Thakur na su laibak thiba thodok adu da awaba phongdokre Bangladesh ki taranithoi suba parliamentary mikhal mathang sahi gi January 3 panthok wafam asi Bangladesh ki chief election commissioner Kazi Habibul Awal na ngarang Dhaka da laukthokibani mikhal asigi damak mirep se pisan bigi aroiba matam tha asigi kuntrani scrutiny na mathang thagi amadagi mari phawbagi manungda panthokani mirep se laukthokpagi aroiba matam na December 13 phawbani Leibag adugi miyamda television gi kuthangda mikhal gi matam asi laukthokduna chief election commissioner Kazi Habibul Awal na mikhal asida rajniti dol pumnamang saruk yanana bu phongdokhi mikhal asi niyom sumnamadi asoi engam yaudana pangthoknabagi damak ningthina sem sare mikhal asida voter koti 13 lakh murbudra taruk henbana polling station lising ni phuni thoi sama ohumda pothadanagani Jatiya Sangsad haina khangnaba Bangladesh ki parliament asida punna seat som yankhai lei masige manungda seat yankhai di nupi singki damak khaktuna thamli Bharat ICC Men's Cricket World Cup ki final sangle ngarang sanakiba ahanba semi final da Bharat na New Zealand bu run humbudra da thoiki Pradhan Mantri Narendra Modi na Bharat ki cricket team bu thagatba phongdokre social media da thagalakpa warol amada Sri Modi hai match adu da Bharat ki team na yamna thawai haksang yauna sanaki final mai pakpa oirasanu haiki Ani suba semi final ngasi nungthil pung ani taba matamda Kolkata gi Eden Gardens ta South Africa amasung Australia lamba tongnaragani cup asigi final match na tha asigi taramapan nongmaising numita malem gi khwaidigi sawba cricket stadium oriba Ahmedabad ki Narendra Modi Stadium da sanagani aroibada maroiba pawmo Leibag asina ngasi National Press Day ki thorom panthogli Madhya Pradesh amasung Chhattisgarh Vidhan Sabha mikhal singi vote hayeng thadanaragani Jammu Kashmir gi line of control paringda security force na terrorist ani hatkre khulai kya phagat pangamle amasung Bharat ICC Men's World Cup Cricket ki final sangle ani suba semi final da ngasi South Africa ga Australia ga thengnaragani paulai jare